ꯃꯤꯁꯤꯡꯗ ꯄꯣꯄꯤ ꯌꯥꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯀꯝꯁꯣꯡꯅ ꯂꯨꯆꯤꯡꯕ ZUFꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:40 ꯇꯥꯕ ꯃꯇꯝꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ZUFꯀꯤ ꯋꯥꯔꯣꯜ ꯊꯥꯗꯣꯔꯛꯂꯤ꯫ ꯉꯁꯤ ZUFꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯈꯨꯠꯊꯣꯛꯅꯈꯤꯕꯗ ꯀꯨꯀꯤ ꯀꯦꯗꯔ 2-3ꯗꯤ ꯁꯥꯊꯤꯅ ꯁꯣꯛꯈ꯭ꯔꯦ꯫ ꯖꯦꯂꯤꯌꯥꯡꯔꯣꯡ ꯇꯥꯏꯒꯔ ꯐꯣꯔꯁꯇꯤ ꯃꯥꯏ ꯄꯥꯛꯅ ꯀꯦꯝꯗ ꯍꯜꯂꯛꯂꯦ꯫ ꯖꯦꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯦꯔꯤꯇꯣꯔꯤꯗ ꯀꯨꯀꯤ ꯂꯟ ꯂꯩꯇꯦ ꯍꯥꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯈꯔꯥꯝ ꯚꯤꯂꯦꯖ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇꯨ ZUFꯀꯤ ꯑꯥꯔꯝ ꯋꯤꯡ ꯑꯣꯏꯔꯤꯕ ZTFꯅ ꯖꯦꯂꯤꯌꯥꯡꯔꯣꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯀꯨꯀꯤꯁꯤꯡꯅ ꯏꯂꯤꯒꯦꯜ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯁꯤꯜꯂꯛꯄ, ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯖꯤꯜꯂꯛꯄ, ꯁꯨ ꯀꯦꯝꯞꯁꯤꯡ ꯊꯝꯖꯤꯜꯂꯛꯄꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯅꯤ꯫ ꯆꯥꯏꯅꯥꯅ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯇꯥꯏꯋꯥꯟꯅꯁꯨ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯋꯥꯟꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯋꯥꯔꯗ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯄꯥꯛ ꯁꯟꯅ ꯇꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 6ꯇ ꯇꯥꯏꯋꯥꯟꯒꯤ ꯏꯌꯔ ꯐꯣꯔꯁꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ F-16 ꯐꯥꯏꯇꯔ ꯖꯦꯠ 150 ꯔꯣꯝ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯂꯥꯟ ꯑꯧꯔꯥꯏꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯟ ꯑꯧꯔꯥꯏꯕ ꯑꯗꯨꯗ ꯇꯥꯏꯋꯥꯟꯒꯤ F-16ꯒꯤ ꯄꯥꯏꯂꯣꯠ ꯑꯃ ꯈꯪꯍꯧꯗꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨꯗꯒꯤꯗꯤ ꯏꯖꯦꯛ ꯇꯧꯕ ꯅꯪꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯂꯣꯠ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯃꯨꯗ꯭ꯔꯗ ꯊꯤꯕꯒꯤ ꯊꯕꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯋꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯏꯇꯔ ꯖꯦꯠ F-16ꯒꯤ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯦꯞꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯑꯦꯇꯦꯛꯇꯒꯤ ꯇꯥꯏꯋꯥꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-16 ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-16 ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟꯒꯤ ꯁꯔꯨꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯥꯏꯅꯥꯅ ꯂꯣꯟꯅ ꯊꯨꯞꯅ ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥ ꯊꯥꯖꯤꯜꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯇꯥꯏꯋꯥꯟꯅ ꯐꯥꯏꯇꯔ ꯖꯦꯠ F-16 ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯕꯨ ꯃꯥꯏꯀꯩ 4ꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯥꯂꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ F-16 ꯀꯥꯏꯈꯤꯕ ꯍꯥꯏꯕꯁꯤ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯐꯣꯔꯦꯟ ꯄꯥꯋꯔꯅ ꯚꯦꯅꯦꯖꯨꯋꯦꯂꯥ ꯆꯂꯥꯏꯍꯜꯂꯣꯏ ꯏꯟꯇꯔꯤꯝ ꯂꯨꯆꯤꯡꯕ ꯗꯦꯜꯁꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯌꯨꯑꯦꯁꯇ ꯊꯥꯎ ꯕꯦꯔꯦꯜ ꯃꯤꯂꯤꯌꯟ 50ꯒꯤ ꯃꯊꯛꯇ ꯄꯤꯔꯛꯂꯒꯅꯤ ꯇ꯭ꯔꯝꯞ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯊꯨꯕ ꯃꯇꯝꯗ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯌꯨꯑꯦꯁꯇ ꯊꯥꯎ ꯕꯦꯔꯦꯜ ꯃꯤꯂꯤꯌꯟ 50ꯒꯤ ꯃꯊꯛꯇ ꯄꯤꯔꯛꯂꯒꯅꯤ, ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩ ꯆꯩꯔꯛꯇ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯅꯧꯕ ꯏꯟꯇꯔꯤꯝ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯨꯌꯦꯖꯅ ꯐꯣꯔꯦꯟ ꯄꯥꯋꯔ ꯑꯃꯠꯇꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯕꯨ ꯆꯂꯥꯏꯍꯜꯂꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯏꯟꯇꯔꯤꯝ ꯂꯨꯆꯤꯡꯕ ꯗꯦꯜꯁꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯥꯗꯨꯔꯣꯒꯤ ꯃꯈꯥꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯝꯞꯀ ꯀꯔꯝꯕ ꯃꯔꯤ ꯂꯩꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯥꯗꯨꯔꯣ ꯐꯥꯈꯤꯕꯗꯨ ꯌꯨꯑꯦꯁ ꯐꯣꯔꯁꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯕꯣꯝ ꯈꯔ ꯊꯥꯗꯗꯨꯅ ꯗ꯭ꯔꯥꯃꯥ ꯇꯧꯖꯔꯕꯁꯨ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯥꯔꯝ ꯐꯣꯔꯁꯅ ꯅꯤꯀꯣꯂꯥꯁ ꯃꯥꯗꯨꯔꯣꯕꯨ ꯌꯨꯑꯦꯁ ꯐꯣꯔꯁꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯍꯟꯗꯅ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯨꯑꯦꯁꯀꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯚꯦꯅꯦꯖꯨꯋꯦꯂꯥ ꯑꯃꯁꯨꯡ ꯀ꯭ꯌꯨꯕꯥꯒꯤ ꯐꯣꯔꯁ 55ꯒꯤ ꯃꯊꯛꯇ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯂꯥꯂꯣꯡ ꯑꯁꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯒ ꯆꯥꯏꯅꯥ, ꯔꯁꯤꯌꯥ ꯑꯃꯗꯤ ꯏꯔꯥꯟꯒ ꯂꯩꯅꯔꯛꯂꯤꯕ ꯃꯔꯤ ꯊꯗꯠꯅꯕ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯂꯩꯔꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯀ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯟ ꯃꯥꯔꯀꯦꯠꯇ ꯌꯣꯜꯍꯟꯅꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅꯔꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯗ ꯄꯥꯎ ꯄꯤꯔꯝꯕ ꯑꯃ ꯏꯔꯥꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯏꯔꯥꯟꯗ ꯊꯣꯛꯂꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯗ ꯄꯥꯎ ꯄꯤꯔꯝꯕ ꯑꯃ ꯏꯔꯥꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯁ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯈꯝ ꯊꯦꯡꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯃꯨꯜꯂꯣ ꯑꯃꯗꯤ ꯃꯧꯂꯥꯚꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯗ ꯄꯦꯜꯂꯛꯇꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯍꯧ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛ ꯏꯔꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯥꯃꯛꯀꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯑꯃꯤꯔ ꯍꯥꯇꯦꯃꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯍꯧꯔꯣꯏꯁꯤꯡꯗ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯊꯧꯅꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯏꯔꯥꯟꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯏꯔꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯖꯔꯦꯜꯗ ꯑꯔꯨꯟ ꯑꯊꯨꯞꯀꯤ ꯄꯥꯎ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯅꯕꯒꯤ ꯆꯩꯔꯥꯛꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯄꯦꯁꯦꯟꯖꯔ 1,500 ꯔꯣꯝ ꯆꯟꯕ ꯄ꯭ꯂꯦꯟ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯌꯥꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯏꯟꯗꯤꯒꯣ ꯑꯃꯗꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯅꯤꯅ ꯆꯍꯤ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯦꯁꯦꯟꯖꯔ 1,500 ꯔꯣꯝ ꯆꯟꯕ ꯄ꯭ꯂꯦꯟ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Report asagi matungina America gi Boeing company na malemgi oina passenger plane chada Marfuga taruk saduna piduna lakibani. Aduba hokiba chahi 2024 dagi Boeing company da demand sing matam chana piba ngamdana lakibadagi India na suhiramasagi matangda anauba partner ama thiba hurakibani. India gi housing mathau tarakliba passenger masing yamna chanba plane sing asi Russia amadi France ki maikai dagi mateng panglakpi yai. Leiba ani asi leriba plane saba company singna plane gi machak sing pirakpasu yai. Passenger plane sing asi Make in India gi manung chana leiba asi da adumak sajaba pamli adubu chawrak nami lising amaga chamunga rom chanba passenger plane saba da changgadoriba machak sing asi Russia amadi France na piba ngamgani adubu hojikmaki oinadi tangtaba ama khangba ngamdri adumakpu India gi market kham thengna chawrakli haibasi madi yamna mayek sengli haina su phongdorakli naba yadraba leiba ani nungsinarappa yana leire haukiba chahi kayagi mamangdagi unaba yadana lakiba chawba yeknaba leiba amamam oiriba North Korea amadi South Korea leiba anigi marakta nungsinarappa yabagi phibam amada lakre South Korea gi President Lee Jae-myungga na China gi President Xi Jinping unakiba amada North Korea ga lainariba mari asi faganaba honabada mateng pangbiyo appeal tawkibani haina report asina phongdorakibani Naha engineer ama building ki tara taruk subab mathol dagi tarak pada sikre Eurofta electronic engineering da ma ke education loishin kraba amasung thabak hongnaba India da halakiba masagi chahi kunga taruk suraba naha ama Bengaluru da building amagi taraga taruk suba mathol dagi tarak pada sikre police na haiki Niksat kauba miyoi adu numit kharani gi damak Hasargata Gaudiya mathada leirakibani amasung mahaki mama mapa Keshur amasung Jayshri gi Bengaluru gi Seti Hali da laiba Princetown apartment laiba yumda yumsa kaisa numita chatkibani masagi chahi kunga taruk suraba adu taraga taruk suba floor flat tagi taki amasung siki Bagla Kunte police station gi officer singna mafam maduda chatkre amasung case ama register tawkre misi adugi matangda makoina fibam sing adu thijilli amasung chahi khara mahak schizophrenia dagi naraki haina makoida Niksat ki mapana phongdoklakre haina official singna haiki postmortem gi dama hakchang adu Victoria Hospital da thakre USDP na Rakhine amasung Chin State ki parliamentary sing chawna mai pakre Myanmar military ki proxy party ama oiriba Union Solidarity and Development Party USDP na Rakhine amasung Chin State ki parliamentary seat ayamba phangmangamkre mamang chahi ki December 19 da ahan batangka ki oina pangthokiba Myanmar gi mikalda huncha gi mayota lariba ethnic group sing na thingba kaya piraklabasu USDP na advance vote amasung proportional representation PR talising dagi chawna Kanaba phangduna state ani asigi ayamba sing phangmangamkhibani Rakhine state ki oina township taraga taret ki manungda ahum khaktamang mikhal pangthokibadu USDP na se taraga mapan mai pakpangamki Myanmar huntalenga ki ahan batangka ki mikhalda Sitwe amasung Kaukafyu gi Manong township amasung urban gi mafam khara khakchagi mikhal pangthokpangamki state ani asigi lemhoriba township taraga maridi ethnic American army na khudum chanchinduna laikhibana Mikal Pangthok ki state ani asigi township ahumda first past the post FPTP contact tong nakibagal loina na USDP na lower house ta seat ahumgi manungda ani fangbangam ki Rakhine Nationalist Party RNP na lower house Pitulu Joe ki team ama khaktamak fangbangam ki upper house Amarthalu Tro ki oina USDP na seat ani fangbangam ki haina phongdokpagal loina na Arakan Front Party AFP na seat ama khaktamang phangki hairi Rakhine State Assembly gi oina USDP na seat ani phangki amasung AFP na seat ama khaktamang phangki Rakhine State ki seat sing PR system base ki makhada yenthoknaraba matungda township ahum gi oina mikhal gi result ta USDP na Rakhine State ki seat taraga taret ki manungda mapan phangbangam ki RNP amasung AFP na seat mari mari phangbangam ki upper house gi oina USDP na seat taru ki manungda seat ahum phangbangam ki bagal loina na AFP na seat ani amasung RNP na seat ama phangki USDP na Rakhine legislature gi oina ethnic Chin Affairs Minister gi post pangbangam ki Chin State ki oina township mapanda mikhal pangthokibada arm conflict na maram oiduna Tadim amasung Hakha town anida ahan batangka ki mikhal pangthokpangam ki Chin State ki township anida mikhal pangthokibadu USDP na lower house ki seat ani phangbangam ki bagal loina na upper house ki oina USDP amasung Jomi National Party ZNP na seat amamam phangbangam ki Chin State Assembly da USDP amasung ZNP na seat amamam yenaki upper house seat taruki oina PR allocation da USDP na seat mari phangbagal loina na ZNP na seat ani phangki seat mapal labor state assembly da USDP na seat manga ZNP na seat ahum amasung Chin State Congress Party na seat ama phangki kumza 2010 gi general election gi advance voting da USDP na chawna mai paki pro democracy party sing na mikhal boycott tawkhibadna kumza 2010 gi general election da USDP gi mi sing da chawna kanaba phangkhibani Myanmar hunta gi Chin Chief Minister town
Suwan thangna Hakha the lower house ki seat Mikhal Thengnakibada advanced votes singdagi mapung fana kanaba fangki mahaki advanced ballot masing thibada PR seat allocation gidamak mathau taba masingdagi hena fangmangamki. Rekhaina amasung Chin territory da chada kundi Mikhal pangthoklaba su lemhauriba saruk singdi resistant force singna control tawsin khibana Mikhal pangthokpangamkide national amasung sub-national legislature singi oina chada kunga mangaram oigadaba sit sing Mikhal pangthokhibana hunta lengang na state lengak sembegoi thokpalai hairi.